ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯊꯣꯡꯖꯔꯝꯖꯩ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯅꯧꯕ ꯆꯍꯤ 2025 ꯀꯣ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯥꯖꯔꯨꯗꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯔꯕ ꯁꯦꯟ ꯀꯃꯥꯏꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤꯀꯣ ꯅꯨꯃꯤꯠ 9ꯅꯤꯗꯩꯅ ꯅꯨꯃꯤꯠ 19ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯣꯝꯅ ꯁꯛꯁꯦꯁ ꯍꯣꯟꯖꯔꯒ ꯃꯇꯝ ꯆꯥꯅ ꯍꯣꯠꯅꯕꯤꯔꯒꯗꯤ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯜꯂꯨꯔꯕ ꯂꯩꯗꯅꯀꯣ ꯕꯤꯜ ꯐꯪꯗꯕꯅꯤ ꯈꯪꯗꯦ ꯄꯨꯈꯤꯕꯅꯤ ꯈꯪꯗꯦ ꯃꯤꯅ ꯁꯤꯡꯉꯛꯇꯕꯅꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯄꯟꯕ ꯁꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯃꯇꯝ ꯁꯥꯡꯅ ꯇꯥꯟꯅꯔꯨꯕꯗꯒꯤ ꯐꯪꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯁꯥꯔꯛꯇ꯭ꯔꯕ ꯍꯧꯖꯤꯛꯇꯗ ꯑꯁ ꯀꯩꯝ ꯀꯥꯟꯅꯕꯣꯠꯇꯨꯗ ꯃꯗꯨ ꯑꯩꯈꯣꯏ ꯗꯥꯟ ꯇꯧꯊꯣꯛꯄꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯁꯤ ꯀꯥꯏꯅ ꯈꯟꯕꯤ ꯂꯩꯔꯒꯗꯤ ꯑꯗꯣ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯁꯦ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣꯕ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯒꯤ ꯌꯥꯝꯅ ꯊꯥꯖꯕ ꯀꯩꯅꯣꯅꯦꯕ ꯑꯩꯅꯗꯪ ꯊꯥꯖꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯤꯗꯕꯦꯛ ꯌꯥꯝꯅ ꯐꯖꯕ ꯀꯩꯅꯣꯅꯦꯕꯀꯣ ꯃꯁꯤ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯀꯩꯅꯣ ꯄꯤꯕꯤꯔꯛꯄ ꯀꯩꯅꯣꯅꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯛꯁꯦꯁ ꯍꯣꯟꯖꯔꯒꯗꯤ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯀꯩꯅꯣ ꯋꯥꯍꯩ ꯍꯥꯏꯕꯁꯤ ꯌꯦꯡꯉꯣꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯋꯥꯍꯩ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯀꯩꯅꯣ ꯑꯃꯅꯦꯕ ꯑꯦꯅꯔꯖꯤ ꯃꯈꯜ ꯑꯃꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯅ ꯁꯥꯎꯍꯜꯂꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯅ ꯑꯩꯈꯣꯏ ꯀꯞꯍꯜꯂꯤ ꯅꯣꯛꯍꯜꯂꯤ ꯂꯣꯏꯅꯃꯛꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦꯜꯍꯜꯂꯤ ꯅꯨꯡꯁꯤꯅꯍꯜꯂꯤꯅꯦꯕ ꯋꯥꯍꯩ ꯍꯥꯏꯕꯁꯦꯀꯣ ꯑꯩꯈꯣꯏ ꯆꯤꯟꯅ ꯉꯥꯛꯇ ꯇꯤꯟꯅꯕ ꯉꯥꯛꯇꯅꯤꯗꯅ ꯆꯤꯟ ꯍꯥꯏꯁꯤꯕꯨ ꯐꯖꯔꯒꯗꯤ ꯋꯥꯍꯩ ꯍꯥꯏꯁꯤꯕꯨ ꯐꯖꯔꯒꯗꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕ ꯂꯣꯏꯅꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯁꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯣꯝꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ 108 ꯇꯥꯏꯝꯁꯦ ꯁꯛꯁꯦꯁ ꯍꯣꯟꯖꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯉꯝꯒꯗꯣꯏꯅꯦꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯦꯡꯅ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯆꯪꯉꯤꯀꯣ ꯊꯃꯣꯏꯕꯨ ꯁꯦꯡꯉꯒꯗꯤꯀꯣ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯀ ꯗ ꯂꯩꯔꯤꯕ ꯑꯦꯅꯔꯖꯤꯁꯤꯒ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒ ꯆꯤꯟꯗ ꯉꯥꯡꯉꯤꯕꯗꯨꯒ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯋꯥꯈꯟꯗꯅ ꯑꯃ ꯋꯥꯍꯩꯗꯅ ꯑꯃ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯦ ꯀꯌꯥ ꯐꯪꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯊꯃꯣꯏꯗ ꯈꯜꯂꯤꯕꯗꯣ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯁꯛꯁꯦꯁ ꯍꯣꯟꯖꯅꯕ ꯍꯣꯠꯅꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤꯁꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯕꯗ ꯑꯗꯣꯝꯗ ꯀꯩꯁꯨꯝꯇ ꯃꯥꯡꯖꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯆꯍꯤ 9 ꯍꯥꯏꯗꯤ ꯄꯠꯂꯨꯔꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯔꯕ ꯁꯦꯟꯗꯣ ꯑꯗꯣꯝꯅ ꯁꯤꯗꯩꯗ ꯁꯦꯟ ꯇꯤꯡꯗꯧꯁꯨ ꯅꯠꯇꯦ ꯏꯟꯚꯦꯁ ꯇꯧꯕ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏ ꯍꯣꯏ ꯃꯇꯝꯗꯣ ꯈꯤꯇꯪ ꯗꯤ ꯈꯔ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ ꯈꯔ ꯀꯥꯏꯊꯣꯛ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯇꯝ ꯀꯥꯏꯊꯣꯛꯑꯦꯅ ꯁꯤ ꯃꯤꯅꯤꯠ ꯑꯃ ꯐꯥꯅ ꯆꯪꯕꯣꯠꯇꯦꯕ ꯅꯠꯇ꯭ꯔꯅꯦ ꯉꯥꯛꯇꯪ ꯐꯝꯃꯒ ꯑꯗꯨꯝ ꯉꯥꯛꯇꯪ 108 ꯇꯥꯏꯝꯗ ꯁꯣꯜꯂꯒ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ ꯑꯃ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ 108 ꯇꯥꯏꯝꯁꯦ ꯁꯣꯜꯂꯣ ꯑꯗꯨꯗꯨꯒ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯉꯝꯒꯅꯦꯕ ꯑꯗꯣ ꯃꯟꯇ꯭ꯔꯗꯨꯗꯤ ꯑꯩ ꯁꯤꯗꯩꯗ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯏꯖꯔꯝꯒꯦꯕ ꯑꯗꯣ ꯑꯗꯣꯝꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯆꯧꯕ ꯑꯣꯏꯔꯣ ꯃꯆꯥ ꯑꯣꯏꯔꯣꯀꯣ ꯐꯪꯗꯕ ꯌꯥꯗꯦ ꯃꯁꯤ ꯀꯨꯏꯔꯦ ꯐꯅꯌꯥꯝꯅ ꯇꯥꯟꯗꯨꯝ ꯆꯥꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯟꯕ ꯃꯁꯤꯁꯤꯅ ꯑꯩ ꯍꯧꯗꯣꯛꯅꯅꯕ ꯍꯥꯏꯅ ꯈꯜꯂꯒꯁꯨꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯤꯔꯛꯇ꯭ꯔꯦꯅꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯃꯁꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯕ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯀꯩꯅꯣꯕꯨ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯆꯞꯇ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯏꯀꯣ ꯀꯃꯥꯏꯅ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯀꯃꯥꯏꯅ ꯁꯣꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯗꯩꯗ ꯍꯥꯏꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯕꯗꯣ ꯑꯗꯨ ꯈꯛꯇꯪꯈꯛ ꯀꯩꯅꯣ ꯇꯧꯖꯁꯅꯨ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯈꯔ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯟꯇ꯭ꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯇꯕꯅꯦꯕ ꯑꯩꯅ ꯑꯗꯣ ꯏꯕꯨꯗꯤ ꯏꯔꯦ ꯑꯗꯣ ꯏꯕꯗꯣ ꯑꯗꯨꯝ ꯄꯥꯕꯗꯣ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯩꯅꯣꯗ ꯏꯕꯅꯤꯅ ꯑꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯝꯇꯪ ꯄꯥꯕꯤꯔꯒ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕ ꯑꯗꯣ ꯃꯁꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯐꯔꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤ